ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯆꯨꯝꯕ ꯃꯤꯁꯛ ꯈꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯍꯥ ꯃꯔꯤꯈꯛ ꯁꯍꯔ ꯑꯃꯗ ꯌꯥꯝꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯗꯤ ꯆꯥꯎꯕ, ꯌꯥꯏꯃ, ꯇꯣꯝꯕ ꯑꯃꯁꯨꯡ ꯄꯤꯁꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕ ꯑꯃꯁꯨꯡ ꯂꯩꯁꯨꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯎ ꯁꯨꯔꯝꯃꯤ, ꯇꯣꯝꯕꯅ ꯁꯅꯥ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯤꯁꯛꯅ ꯐꯤ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯗ ꯃꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯡꯃꯈꯛ ꯎꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯔꯥꯎ ꯇꯌꯥꯝꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯈꯤꯁꯤ, ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯆꯠꯅꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯪꯗꯨꯅ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯎ ꯁꯨꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯇꯥꯔꯝꯃꯤ꯫ ꯁꯪꯗꯨꯅ ꯂꯩꯕꯗꯨ ꯀꯨꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯎ ꯁꯨꯕ ꯑꯗꯨ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯎꯇꯨꯞ ꯑꯁꯥꯡꯕ ꯑꯗꯨꯒ ꯆꯥꯎꯁꯨ ꯆꯥꯎꯕ ꯑꯃ ꯂꯧꯈꯠꯂꯝꯃꯤ꯫ ꯎ ꯁꯨꯕꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯩꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯩꯒꯤ ꯎ ꯁꯨꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯍꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗ ꯎꯠꯂꯒꯦ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯐꯖꯔꯕ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯃ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯨꯝꯂꯤꯉꯩꯗ ꯁꯥꯔꯝꯃꯤ꯫ ꯎ ꯁꯨꯕꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯑꯃꯁꯨꯡ ꯆꯣꯛꯊꯔꯗꯨꯅ ꯐꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯂꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯐꯤ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯐꯖꯔꯕ ꯎꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯥꯎꯗꯨꯗꯒꯤ ꯀꯥꯕ꯭ꯔꯪꯒꯤ ꯄꯣꯠꯊꯣꯛꯅ ꯁꯥꯕ ꯐꯖꯔꯕ ꯐꯅꯦꯛ, ꯐꯨꯔꯤꯠ ꯑꯃꯁꯨꯡ ꯏꯅꯐꯤꯅꯆꯤꯡꯕ ꯂꯧꯊꯣꯛꯂꯒ ꯁꯦꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯩꯒꯤ ꯀꯥꯕ꯭ꯔꯪꯅ ꯁꯥꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯍꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯎꯠꯂꯒꯦ꯫ ꯃꯍꯥꯛꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯁꯥꯕ ꯁꯤꯟꯐꯝ ꯑꯣꯏꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯍꯧꯗꯣꯛꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯎꯅ ꯁꯥꯕ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯤꯠ ꯊꯛꯅ ꯂꯪꯂꯕ ꯁꯅꯥꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥ ꯃꯨꯔꯇꯤ ꯑꯗꯨꯗ ꯁꯤꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯄꯦꯟꯅ ꯌꯦꯡꯖꯔꯝꯂꯒ ꯂꯩ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯂꯩꯁꯨꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯎꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯎꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯍꯤꯡꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯤꯠ ꯑꯗꯨ ꯂꯦꯡ-ꯑꯣꯠꯄ ꯉꯝꯃꯤ꯫ ꯃꯍꯥꯛ ꯊꯤꯟꯊꯗꯅ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇ ꯍꯧꯗꯣꯛꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯂꯧꯒꯅꯤ, ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯃꯇꯥꯡꯁꯤꯗ ꯑꯣꯏꯔꯦ꯫ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ? ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ
Marik chumna ahal aduda tamlami aduga amatta oiba khonjelda hairami bichar aduda pendaba leirabasu aikoina nahaki warep adu chapchana ngakjagani ahal adu tarai taraiba misak ama oiramde mahak lauksing singi mahak na hairami aina chapchana khangi nupi asibu hingat hanbada nakhoi khudingmaki thaudang yamna chawi haiba bichar gi phal ngaiduna leiriba miyoi sing adu tumin tuminna ahal dugi wahai sing adu tari ahal duna makha tarei nupi sibu pithribi sida purakpasi usuba nupa asinani adubu mahakti mapa saklabani nupi sida fijet laiteng thonbiriba nupa sidi mabungumbani sana thonbiriba nupa sidi makhura gumbani nupi sigi magak samda lei pareng hukpiriba amasung mahakpu hingat haliba nupa sibuna mahaki mapuroiba oipham thoi Manipurda leiba maitai haiba jati gi chatnabida nupi amana luhongba matamda mahaki mangak samda mapuroiba oigadoriba aduna lei pareng hukpiba amasung nupa aduga punna leiminai maram asina nupi asi leigi lalonitik tauba nupa sida leifam thoi masi oiba tai achumba bichar haibadu makhoi murum murum sonarami makhoina hanuba adubu thagatlamlaga magi hanagi sinphamda amuk hana chatkirami nupi thiba phangdabasing adusu mamai thangda yumbalbagi lambida khong thangjinkraba mamanaba adugi mapandagi phajaraba nupi amamam luhongduna nungaina lenki